ꯈꯪꯗꯦꯕ ꯏꯇꯥꯎ ꯊꯣꯏꯕꯤꯗꯣ ꯑꯩꯅ ꯐꯖꯅ ꯄꯥꯝꯗꯤ ꯄꯥꯝꯕꯅꯤ ꯌꯥꯝ ꯇꯛꯄꯅꯤ ꯁꯨꯡꯌꯥ ꯌꯥꯕ ꯀꯧꯕ ꯂꯩꯇꯦ ꯏꯇꯥꯎ ꯑꯩꯅꯁꯨ ꯐꯖꯅꯗꯤ ꯍꯥꯏꯕꯤꯕꯅꯤ ꯍꯥꯏꯖꯤꯟꯕ ꯌꯥꯕ ꯌꯥꯗꯦ ꯅꯪꯉꯣꯟꯗ ꯅꯪ ꯅꯁꯛꯁꯦ ꯊꯤꯕꯅꯔ ꯈꯪꯗꯦ ꯈꯪꯗꯦꯕ ꯀꯃꯥꯏꯅ ꯇꯧꯗꯣꯏꯅꯣ ꯏꯇꯥꯎ ꯂꯩꯕ ꯂꯟꯊꯨ ꯃꯌꯥꯝꯗꯣ ꯑꯩ ꯉꯥꯛꯇꯅꯤ ꯅꯪ ꯈꯤꯇꯪ ꯍꯥꯏꯕꯤꯌꯨ ꯀꯩꯗꯧꯔꯕ ꯑꯩꯒꯤ ꯏꯇꯥꯎ ꯑꯩꯁꯨ ꯍꯥꯏꯕ ꯌꯥꯕ ꯍꯥꯏꯔꯝꯅꯤ ꯑꯗꯣ ꯅꯪ ꯅꯁꯛ ꯊꯤꯕꯔ ꯈꯪꯗꯦ ꯑꯗꯣ ꯑꯃꯨꯛꯇꯪ ꯍꯥꯏꯔ ꯌꯦꯡꯁꯤꯗꯅ ꯌꯥꯔꯛꯇ꯭ꯔ ꯐꯥ ꯂꯧ ꯂꯣꯏꯔꯦ ꯀꯩꯅꯣ ꯈꯪꯗꯦ ꯌꯥꯗ ꯐꯥ ꯂꯣꯏꯔꯦ ꯍꯣꯏ ꯑꯗꯨꯅꯤ ꯏꯇꯥꯎ ꯏꯇꯥꯎ ꯍꯥꯏꯅꯔꯤꯀꯥꯟ ꯂꯥꯛꯄꯨ ꯂꯥꯛꯑꯦꯅꯦ ꯖꯦꯛꯁꯟꯗꯨꯗ ꯂꯥꯛꯄꯗꯅꯦ ꯒꯥꯃꯩ ꯀꯧꯕꯤ ꯍꯧꯔꯣ ꯍꯥꯏꯕ ꯑꯩꯅ ꯌꯥꯝ ꯄꯥꯝꯃꯦ ꯍꯥꯏꯕ ꯑꯗꯨ ꯅꯨꯄꯥꯗꯣ ꯌꯥꯝ ꯉꯥꯎꯖꯔꯨꯔꯦ ꯍꯥꯏꯕ ꯍꯣꯏ ꯌꯥꯎꯍꯜꯂꯛꯀꯦ ꯌꯥꯎꯍꯜꯂꯛꯀꯦ ꯊꯣꯏꯕꯤ ꯀꯩꯅꯣꯝꯇ ꯍꯥꯏꯍꯧꯒꯦ ꯀꯩ ꯍꯥꯏꯒꯦ ꯑꯩꯅ ꯅꯪ ꯑꯩꯈꯣꯏ ꯏꯇꯥꯎꯅ ꯍꯥꯏꯕꯗꯣ ꯀꯃꯥꯏꯅ ꯇꯧꯔꯒꯦ ꯑꯩꯅ ꯌꯥꯕ ꯉꯝꯃꯣꯏ ꯍꯥꯏꯔꯒ ꯁꯨꯝ ꯆꯒꯠ ꯆꯒꯠ ꯑꯩꯉꯣꯟꯗ ꯍꯥꯏꯔꯤꯁꯦ ꯀꯩꯒꯤꯅꯣ ꯂꯩꯀꯥꯏ ꯏꯕꯨꯡꯅꯤ ꯍꯥꯏꯔꯒ ꯅꯪ ꯃꯥꯒꯤ ꯏꯀꯥꯏꯕ ꯀꯩꯝ ꯈꯪꯗꯕ ꯑꯩ ꯈꯪꯅꯕ ꯂꯩ ꯍꯥꯏꯁꯤ ꯇꯥꯗ꯭ꯔꯣ ꯑꯩꯈꯣꯏ ꯏꯇꯥꯎꯒꯤ ꯂꯩꯔꯤꯕ ꯁꯝꯄꯇꯤ ꯃꯌꯥꯝꯁꯦ ꯁꯤ ꯃꯃꯥꯡ ꯂꯧꯕꯨꯛꯀꯤ ꯂꯧꯕꯨꯛ ꯃꯌꯥꯝꯁꯦ ꯃꯥꯒꯤ ꯉꯥꯛꯇꯅꯤ ꯂꯩꯔꯤꯕ ꯃꯥꯟ ꯆꯥꯡ ꯅꯪ ꯀꯌꯥꯝ ꯄꯥꯝꯗ꯭ꯔꯕꯣ ꯑꯣ ꯑꯩ ꯑꯝꯇ ꯄꯥꯝꯗꯤ ꯈꯪꯉꯤꯅ ꯑꯩ ꯈꯪꯅꯖꯕ ꯂꯩ ꯍꯥꯏꯔꯦꯅ ꯆꯀꯠ ꯆꯀꯠ ꯁꯨꯝ ꯀꯩ ꯇꯧꯔꯤꯁꯤ ꯀꯩꯅꯣ ꯍꯩꯅꯗꯤ ꯑꯩ ꯌꯥꯝ ꯇꯨꯀꯠꯆꯩ ꯀꯔꯤꯅꯣ ꯂꯩꯀꯥꯏ ꯃꯁꯦꯜꯁꯤꯗ ꯑꯗꯣ ꯊꯣꯏꯕꯤ ꯅꯪ ꯌꯥꯗ꯭ꯔꯁꯨ ꯇꯝꯐꯥ ꯅꯪꯗꯤ ꯑꯩꯒꯤꯅꯤ ꯑꯩꯗꯤ ꯗꯥꯏꯃꯩꯀ ꯂꯩꯖꯔꯦ The next day. ꯉꯥꯛꯇ ꯐꯪꯈꯤꯁꯦ ꯑꯣ ꯃꯐꯝꯁꯦ ꯌꯥꯝ ꯐꯖꯩ ꯉꯥꯏꯍꯥꯛꯇꯪ ꯋꯥꯔꯤ ꯁꯥꯟꯅꯈꯤ ꯁꯤꯗ ꯐꯝꯃꯒ ꯑꯁ ꯑꯩ ꯅꯣꯏ ꯂꯩꯀꯥꯏꯁꯦ ꯂꯥꯛꯇꯧꯕ ꯃꯇꯝꯗ ꯈꯜꯂꯕꯅꯦ ꯑꯀꯟ ꯊꯧ ꯁꯥꯕꯁꯤꯡꯁꯤꯅꯀꯣ ꯅꯣꯏ ꯂꯝꯕꯤꯁꯦ ꯐꯥꯎꯕꯁꯦ ꯀꯩ ꯍꯥꯏꯅꯤ ꯑꯀꯟ ꯑꯊꯧ ꯁꯥꯕ ꯃꯤ ꯌꯥꯝ ꯂꯩꯌꯦꯕ ꯑꯗꯨꯅ ꯑꯁ ꯑꯩ ꯍꯩꯅꯗ꯭ꯔꯕꯅꯤ ꯑꯁ ꯀꯩꯝ ꯈꯜꯂꯨꯅꯨ ꯑꯩ ꯅꯨꯡꯁꯤꯕ ꯈꯔ ꯂꯥꯛꯇꯥꯔꯦꯅ ꯅꯪ ꯑꯩꯅ ꯅꯪꯒꯤꯗꯃꯛꯇ ꯂꯦꯞꯄꯤꯁꯤꯗꯤ ꯑꯗꯨꯕꯨꯗꯤ ꯈꯪꯕ ꯑꯗꯣ ꯑꯁ ꯉꯥꯛ ꯇꯥꯕꯅꯤ ꯑꯗꯨꯒ ꯐꯖꯅꯗꯤ ꯍꯥꯎꯕꯅꯤ ꯑꯁ ꯇꯥꯕꯗꯨ ꯑꯗꯨ ꯎꯅ ꯂꯩꯔꯦ ꯑꯁ ꯎꯅꯒꯔꯦ ꯃꯇꯝꯁꯨ ꯊꯦꯡꯖꯤꯜꯂꯛꯑꯦ ꯑꯩꯁꯨ ꯊꯦꯡꯉꯅꯤ ꯅꯪꯁꯨ ꯊꯦꯡꯉꯅꯤ ꯆꯠꯂꯣ ꯑꯩ ꯆꯠꯅꯕ ꯇꯧꯔꯒꯦ ꯊꯦꯡꯉꯅꯤ ꯆꯠꯂꯁꯤ ꯆꯠꯂꯁꯤ ꯆꯠꯈ꯭ꯔꯦ ꯑꯁ ꯚꯥꯏ ꯃꯁꯤ ꯇꯥꯟꯅꯧꯁꯤ ꯂꯥꯛꯑꯣ ꯇꯧꯖꯣ ꯅꯪ ꯆꯠꯂꯣꯀꯣ ꯆꯠꯂꯁꯤ ꯀꯩꯅꯣ ꯑꯩꯅ ꯄꯨꯕꯅꯤ ꯄꯤꯔ ꯅꯪꯅ ꯇꯧꯏ ꯁꯤ ꯐꯨꯖꯜꯂꯁꯤꯔ ꯃꯁꯤ ꯂꯩꯔꯣꯔꯅ ꯅꯣꯏꯒꯤ ꯑꯗꯨꯗꯤ ꯍꯦꯟꯃꯟꯗ꯭ꯔꯣ ꯀꯔꯤꯅꯣ ꯅꯣꯏ ꯅꯪ ꯀꯩ ꯂꯝ ꯅꯪ ꯀꯩ ꯂꯝ ꯑꯩ ꯑꯣꯏꯅꯥ ꯃꯆꯥꯅꯤꯅꯦ ꯂꯝꯁꯤꯅ ꯇꯥꯛꯏꯅꯦ ꯃꯥꯅꯤ ꯁꯤꯒꯨꯝꯕ ꯅꯨꯄꯤ ꯃꯨꯜꯂ ꯀꯣꯏꯕ ꯍꯧꯅꯕꯤ ꯇꯧꯔꯛꯀꯅꯤ ꯅꯣꯏ ꯑꯗꯨꯒꯨꯝꯕ ꯂꯝ ꯀꯣ ꯍꯩꯅꯗꯦꯅꯦ ꯇꯧꯕꯁꯤ ꯇꯧꯁꯦ ꯑꯗꯨ ꯑꯣꯏꯅ ꯆꯠꯅꯒ ꯃꯥꯟꯅꯕ ꯇꯧꯔ ꯍꯣꯏ ꯑꯗꯨꯝ ꯉꯥꯁꯨ ꯂꯥꯛꯀꯅꯨ ꯅꯠꯇ꯭ꯔꯗꯤ ꯅꯪ ꯁꯤꯡꯒꯩ ꯄꯥꯛ ꯆꯥꯅꯤ ꯆꯠꯂꯣ A few moments later. A few moments later.